Mayam buhan magtada punshiba yumnam mataram oksari ngasi chene nasina Pishachini gi makha tarapa episode 95-96 pudunu laksari ain episode asi pathokpa matamna soi ki lan kibam disita nando boyar bus mayam ngapiu mayam na sine nasibu nuksibiduna like comment amadi subscribe togiram hajari mayam handakti thabak rasin bana video si sang naina thakat pangam jadre maram masina mayam na ibusu waro pigno masigi matung degi di video si sang naina thakat na bo najarak ki hajari faridu du mayam movie rom damai usilasi Mamang episode ta pabitana bidia amadi kanika daru kibu zumbi dagi myuhiba ohena bagi upai khangan kiba adu phaw mayam yeng bikri masigi matung tab episode mayam da kudul tamjari hauji han basinda babli amdi shakha wal mya da sangsilaga somnabu kautuna naha karsu tawtabra akoin hari base nahak tabra hain hangli somnana wal manung dagi ai karsu tawti nakoin haibu kutimak tai hain hairakli matamadu rani makoi ani gi maya da laktuna thabak tawbo humdoklam laga sida kai torom libano hain hari Sekhana anti babli se ngasayuk tegi thabak torok libani aduna maha ase ware pothala se hari rani na lombagi matam su naksilak labani lombagi silang ni ba sisu karim ta tautri aduga nakoi pothaba pamlaba nakoi wal asigi manungda fazilo haipra haina kihalle babli na nati adumna tobi kano aikoi thaba adu tawjage ngarang dagi akoi su somna babi su karim da sarak tibani aduna mafam asda leram dibani Rani na nakoi sak yamna lame habi natro ado mafam isda ji nakoi gi sa na ba karim ta leiti aduna aina sa ga doriba ado aikoi share tawna se hairaga makutin toktuna scorpion ama makoi da masi saw hairi masi ubda makoi ani di aki ba phawrami Rani na masi sa selo mase mioi bagi 5-star hotel da su phangdabani adubu aina free da piri besni hari mastigi makoi ani su sian kirame Rani na nakoi karai da seli bano haiduna lauduna lehori somdana kanikana bedal hiran jarom liba bottle asi paira gahari yamna fare masi leram libase aduna akoina kariguma matawduna rokida dos asi pihorabadi mahak miwebo oigadori bani pabitrana adubu dos asi kamdawna rokida pigani khanduna kiri banatra bidiana sirina puthoroktuna masina roki ki heart tinduna kapta bayaroi hairaga pabitrada piri aduga kamdawna oithokadori bano khangde hari Pabitrana akoina sexina tawtaba yaroi karigumba heart tilaudragadi roki gi thawai mangwasu yai hairaga sirin asina hidak asi singli aduga makhata na hari maram asina thaba ase sexina tawtaba yadabani roki gi manakta satuna hida ase kapkodabani adubu bidiana roki bayana di magi manakta kanabusu sanghalakloi pabitrana kariguma mana magi meada sangna naba haraklagasu mahangna sirin ase khangkrabadi mangonda kapangam loi doribani kanikana maram asina injection asi rokina tumla kanda kaplasi pabitrana adubu masi jumbi singdi numidang oibaga makoi gi shakti sing ase loina sonthai numidang da makoi tumi adubu rokidi adugumba nati mahangna jumbi he oikibadagi aina mabu tumba amu phabu udri kanikana adugi maramdi roki ase jumbi mayamdagi mahangna shakti yamna leibagini adubu mahak ngaktang oirabasu tumbagi mathaude soidana tarakani Pabitrana mahangna tunggadori base nongalamdai da soidana oiramgani matam asda akoina try tawsi hari bidiana adubu thaba ase kanana tawgadori pano Pabitrana mana tawgani hari somdana rokina pabitra bu kauduna thirakli matam adura rani laktuna aigi yeknaba misak adubu karigi thiri pano Rokina mahangna tumina karisu laithokloi akoi ki lohmuda soidana ayatpa pirakani aduna yelaktanabagi damak mabu akoina senadaba yadabani hari somdana pabitrana maram masini injection asi kapna pagidamak akoi roki gi meyada laitaba yadabani hari kanikana nangna toriba plan asi asumbani aduna yungi misingsu nahaki mating pangdaba yaroi hari bidiana dia kara putrokli pabitrana dia asi ngasi numidang asda mipung kutimakta pidaba yaroi aduna thaba ase sexina tongdaba yaroi hari pabitrana sanaba tawbaga roki asi bidia hoina leriba rum masda sanglakli pabitrati padam rum amada laisinduna lotli aduga roki ka asa koilei leiduna yengi bidiana pabitra si roki na ukrani khanduna sofa gi moting ama pairaga tumliba pisas bbs da langsilame matamatuda angang asi kana laurokli Rokina bidia hoida angang asi butumina lehna bagi na thau taw haraga satkre kanikana hausi angang asi tumina kamdong no lehen gadori bano bidiana angang asi tumina layo hari adubu angang asi na lawri basi toklamdi matamadu da pabitrana naksum isai saklami mastagi angang asi lawa tokre pabitrana haujegi plan ase thuna tawdaba yadamni haraga sin asi su katawkirami mathangi sinda bidia amerikanika guhame ada laktuna guham nungdele riba babuji hoida polang masa amada thauri kisanduna maik sukana ba diaga sitiga haplaga makoida pirami aduga makuchu chatkre manohorna masibu kari tawnabano hari babujina siti aduda kari iribano yengo aduga dia asina kari gi piram libano sudakana siti asi paraga hari dia asi piram libisi rukibu amona miwebe ohemda sizena naba piram libani aduna maichu khatapa yaroi yungi mipungkutimak tawdaba yadabani hari somdana pabitrana imabu wal asigi manungda laikre haiba iman ha karisu tawdabra haina nungaitana somnada hangni somnana pabitra nahak ai gidamakta karisu khanganu ai karisu tawde hari
Pavitra Sekha amdi Babida imabu asumna fazin duna thamkre habigi pawsi enguna karigi haidribano Sekhana Pavitra kamdong haigadoribano Rani na akoibu mikup amata thadukiti mahangna pisaski masam masina magi luhungbagi dupata semba pamli maram masina akoibu mahangna matam pumde yingsilibani Pavitra na mahangna yingsilibase akoi khudimaktani kanamtabu mana unanabagi matam pidribani aisu yamna wana dia ase na koida piba laklibani aduna Rani na khangdanabagi seksina thamo hairaga Babida piri Masdagi Bablina dia asi Rani ki tupata loli basam masigi manungda losin duna thamle Sekhana Pavitra dia amasi imagi natra adubu imadi wala asigi manungda fazin duna leri aduna imada dia asi kamdong na pigani Pavitra na mahak wala asigi manungda gi thorhandaba yadabani Bablina aduni akoina pamlibase adubu somna babi thadokpagi upaidi akoida leite Pishachini Rani asina akoida lokthoknaba tawganu haina su warning piramlibani aduga akoi busu wala asigi manungda fazin duna thamgani haina su kihelamlibani haina Pavitra hari somdana mendi asi Babligi fonda music thaduna leri matamadura Rani asi laktuna mendina tawribase yengduna leri somdana Bablina Pavitra kwaidagi luribadi rokibu zumbidagi myuebo ohenba asini mahangna karisu tawduna faraklabadi khudimase loina phaba haibadu oigadoribani Sekhana dia asi mipung khudimangna loina sukhakadabani myue ama walagadi rokibu amuk myuebo ohenba ngamloidoribani Pavitra na somnada ima nang karisu pakatkanu ai nangbu thadoknabu honagani somnana rokibu kanba asi yamna maruibani mahakpu hana kalu hari Pavitra na masigi dia asi nahak soidana mai sukhathangani hari matamadura Rani laktuna karai aigi luhongbagi dress adu loirabara harakli hauji Pavitra Babli Sekha hoise pakhatle Rani gi samna loliba dupata asina khumjinduna leriba dia asi Rani na ukrani khanduna mastagi Pavitra na samgi biada laktuna lepsillame Rani na nahak mafam masta karigi laklibano Pavitra na ai rokibu thiba laklamlibani Sekhana Pavitra na pariba dia asi lahorame aduga Rani ga wari sana na Pavitra samgi mungda loliba dia asi lokthokli aduga dia asi Sekha hoina mung lori matamadura Rani na nangno losilibadu bukarino haina hanglakli aduga Rani na samasda yenge matamadura loliba samasi kisi tasinuna leiba ama thengnari aduga Rani na hari masi natra nangna losilibado Rani da losinaba tawba haibase oithoktabani hairaga Sekha hoida aigi dress ta asuba amta lehenba yaroi haikiba natra Sekhana samadu lauraga aisemage hari Rani na Pavitra karigi rokibu thiribano nang hainingba kaya leirabasu engunda hairam ai rokida tamge hari Pavitra na karisu laite ai rokida unaraga hairage haramlaga Pavitra si sakre Rani na singnana mahangna kari nomdi tawri haina khalhorami matangi sinda vidya laten thawmai ama ugi masada yanduna thamde Pavitra na rokina hek tumningba phawrapaga aigi dibi gi da ase sizinaduna laten ase mai chukhalakani kanikana laten ase mai sukhataba yadabani notagi akoina loina khangthabaduni hari Pavitra na matamadura roki gi heart injection ado kaptaba yadabani kanikana piku ai khangi nangon langtaknaba kya am leri haiba adubu roki bukan bagi atupa upayamta leite masi khaktana roki bukan bangamgadoribani Pavitra na karam sai no sibu roki bukan nabaki tanatana ma bu sukhudung tiba ta kidra haibagi akiba su phawribani masigi lambi sinasu roki bu hana gumna purapangamgadoribani adubu kari gumba khajikta soikibada roki ase mangjagadoribani hari aduga sin asi suka tawkirami matangi sinda Pavitra sin asi paidron yengli aduga tawgudaba kaya agi maramda haina kibasing asi suningsingli matamadra roki lakpatagi sin adu losinduna thamkirami rokina Rani na haibda nang naibu thirami hai kari leirabage aibu thiramli badi Pavitra na matang asi sapsare roki agi nakta lakli base haina khalaga roki da romance toksele adubu rokina su Pavitra na tori bas da thugataba nate haina su khanjari adugu roki rumas tegi sanaba su thorokle aduga magi wakalda Pavitra na mabu khamna ba soidana tarokani haina su khanjari atamadura Pavitra na roki bu hing ngasima mafam masta thingduna thamdaba yadabani ai kai dogani haina khalaga Pavitra music ama tharakle Pavitra na roki bu thingdabagi yamna hot oina roki da dance toksele music thari basi Rani na magi rumdagi su tarami aduga hari kanano music thari basibo chalaga karai dagi laklibano yengluki ge hairaga chatkirami Rani na lakli basi kanika amadi bidyana surami kanika na Rani na sali basi pikugi room gi myadani kariguma pikugi room da sankrapati akoi gi plan ase fail oirani hari matamadu da bidyana speaker ama loba sakhirami aduga speaker ase puraktuna music thari matamadu da Rani su akoi na leiriba ka atu da sanglage aduga music ase kari gi thari bano hari bidyana aina pa kibda music thaba asina angangi group ase hengal hali aduga angang sumbada su mating pangli bani hari kanika na aseng bani akoi na music thabada angang asisu yamna nungaina tumli basini hari Rani su mafam asdagi thorokli mana thorokpada atupa music amasu amuk tarakle aduga hari makola sti Pavitra gi room dagi lakli bani mahangna kari nungaiba pangtholi bazano haraga satkirami somdana roki Pavitra ga dance tawbadagi roki asi tumning laktuna tumthakri Pavitra na roki si tumkhre matam asi sapsare masigi tanja asni aina ngarakli base
aduna thuna tawdaba yaroi khalaga roki bu fazana tumthanduna pavitra laten aduda yekli kani kana pikugi rumdagi music asi lepkri soidana roki tumnamnani vidyana laten singlaga roki tumlagadi laten ase soidana mai ngalakadabani hari somnana sudakor hoina yamna fari rani na khoi bu guhamdagi lokthok piramni base hairaga babuji amadi manohorda mong hari laten ase ngalpaga akoi tia ase sukhakadabani roki bu zumbi oidana bagi roki karisu tawdrabadi Pishachini matam pumbagi loisanba yaragani hari somnana bablina yum masda Pishachini yeliba ase loikrabadi yum ase yamna santi oigadoribani haina sekhada hari somdana pavitra thonau mayada leptuna magi dibi gi sakti sizinaduna laten ase sukhatke tawbaga rani ase thonau mayada paikhalakli mastagi pavitra mana tawge khalamliba adu tokre rani na kaas de sanglaktuna tumin huran kari tawramlibano haina pavitra hangli pavitra kana kumba amtana nangona tapiraktrabra longlaba matai manau gi kada midang na sanglakpa haibase abhaba nate haiba rani na matai manau gi ka haiba nangi nupaga aiga lohngnaba tawriba asta nanga kari mari bulaina ribage aduga Pishachini aingonda bu kanana takpi tammi ge dawribano aingonda taklakpa mi dudi thawai mang tabani aina pamlagadi kanagum amagi kada aina sangba ngami maruina nangi kadani maramdi nahangna longba tugainabagi kari tawribano khangdoktaba yadabni hari pavitra hausti khudimanga se khanglaba natro aduna chalo aisu yamna tumningne hari rani na tumninglaga karigi aingbu nungsidasi thongnau mayada karigi saramlibano dinaga tahorokdabra haina pavitra hangi pavitra nangi third degree gi torture gi wang ado aingona tarokano aingona dangi wangi pakumpi na ba karisu laite hari matam adura rani na nangna wangi pakumpi ba pidaba aina pamliba ado khangdaba yadabani pavitra nangna khanglabasu nangi kada salaga khaluro swaida leptuna leiragano hari rani na pavitra gi makuru to faraga oversmart sage khangano hari matam adura pavitra magi dibi gi dak yawba khudasina rani da khut thabada rani si paithoktuna tare mastagi rani na sauduna pavitra gi masamda makhongni yesilami pavitra lairamni posak amana rani da thomlami mastagi sam asisu rani na thadorole akhoi ani na khanari ba sigi makhon asi kanika babli hoina su loina tarami mastagi kanika amadi vidya yengna bagi tamakta laklami pavitra cricket bet ama pairaga rani da attack tawri rani na bet asi faraga pavitra pu inthok kirami makhon asi sudakar hoi su taratuna yengbu lagli babli amdi sakasu pavitra gi rumda lagli rani na khujin adu sangdroktuna pavitra te attack tawroli asumna makhoi ani na fight tawri basta rani na langlakpa posak ama pavitra na ngakpada makuta soktuna I thoroktuna rokita I drop ase tarami mastagi roki ase I gi manamasina maram oiraga mahak tumlam madagi hawgalagle asumna episode ase su matang asle loisile मैंने उसी की एपिसोड से मतंग असली लोसिन जरे इन एपिसोड से पाथोक मतम सोई की लान चिबम दिसिता नांदो बयार बस मैम नंगापि मैम ने सिने निसिब सुन सिबिदुना लाइक कमेंट हम सब्सक्राइब तो ग्रम हाजरी फरे दुदि मैम मतंग की एपिसोड तम थिंगर्स कसिगदी कानर्स बाय बाय